Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muk lobirasi Thamoi Yaoramdre Ningthouja suba tangka chatningi haidanasu hekta chatpa yadaba lambi leitaba natte ningkhang tumbo marakta khongda karisu yaudana chatlurabadi panthung yoba nangdringai lamakhangda lepa tabani amamba lambi duda khutta maira amata yaudana chatlubasu yaba natte sa kai thengnaduna punsi mangkiba tamba ngamba natte lanpham ama chatlabadi madugi matik chaba khulai puduna chatpa haibasi lanmidugi tangai fadabani adubu Braden mahakna asuk chawba lanpham ama changbasida kari khulai bu puraga chatpano icham chamba lanpham sunataba khwaidagi nungsiba marupna yeknabagi saklon lauduna lan pangliba lanpham amada mama mapa ani gi wahaina khulai oiduna changkiba lanpham asida masagi khulai yaudabana maithiba tare yeknabadagi nungsinarapadi yamna nungsinai hainai adubu nungsinarambadagi yeknakibadi punsi chupa yeknaba oina adumak loisinkiba ngami kidaba natte nungsiba marupna yeknaba oikidra haina ngasi phawbagi punsi lambida ngamba magi wari yaudana mapung pharoidaba magi punsi warini chap manana ngambagi suni mama mapaga loinarakpa matamdagi marup anina loinarakpa matamna hena yambani Braden fumangnare nakna loina tinaba ma leiduna thamoigi warosing haigani haibisu leite kanada tamduna magi oiba aningbasi khangangani leiriba mama mapagi phibamsida makoidasu tamningde khanganba phawba pamde Braden magi kada tumina sum phamlambadagi fukhawgatuna thorai kanada kisu hairamda gari adu thauduna lai ataidadi chatraduna sintha khoigi khungang adomda oina lai laibak phabana sintha du dukandagi pot khara leiruraga halakpagi lambida hek thingnare gari du sinthagi manakta khamduna kaurai nokmi tawduna kai chalino gari la e haibagi mataida changsinduna ngahak leptuna leiringai kaurakliba khonjel aduda ingagakna yenglai Braden amangonda nokmi yengduna leiramba aduda ingagakna khumlai dukan chalini nangti sida kadoriba koifam leitadana nangi manak doina koirabani asafukda koiruslo aiga is masaksiga khangnaba sunataba nangna hairaga idi kamai chatiba ngamaraga minaga uraga aibu irang toba mankini khangnabagi wadi khangnaidudi nangna sai khangi aina sunang khangi si khangnaba natra irang tawi haina kini haibedi kempa khaluno mi udringai daga khalo ngamaroi mi nei imphal machagi kadada aingona torakano aidi imphal macha nati singjamai machani singjamai haido imphal natra nati mi nangbo singjamai haibaga imphal ga kaida manage manadabani ado kaino nangna hainingido sida dum hairo yaru yesida haiba kaisu pharo ke dorage aina yumphau mu thinbirake Sinthadu ngehak pisumani suktuna Braden yenglaga wakhal khalaba matung gari gi thong leiriba domda changsilai Braden na manungdagi lamduna thong adu hangdokpirai Sintha su changlaktuna famthai anidu gari thauduna lamhang amada lai gari na khanjinba urum oina leiriba duda anidu fami kai haibagino aiba sitana puraisibo sum aida wayam nangangingba tabi namadi kanamta leitraba nang tabiyo na haigi tawbani Kay wano Yami aina hainingise kok manungda thamoi manungda yamna leiba kanada tamsige tampham khangdaba ado nangona tamge yaba natra nangde ngondadi kai gi tamdeba thajaba nangde ina thaji Braden gi wadu da sinthadu mamaidu nakanda leithokduna sinthadi tanaba mongda soli masakwa phajana khangnadaba ibu thajai kainaga Braden su mana hairibadugi pakumoina hairai khangde isu munna khangbasu nataba nangonda aina kamaina thajaino ado thajabadi thajare ado yamna luba wadi hairakanu araiboina hairo haibage yaba faudi pirine dede yari sat hairo dukan jaikraga halaktrena pabung ngairamani Braden du chinbaldagi sora sangba makam thoklaba matung tapna hairai adubura aina khwaidagi nungsiba marup ama lei yam thina nungsiba chahi 10 muk sure le minarakpa aise class 10 pass sek toroba matungda outside dum leiri
chap manana masu lerakpani. Ibani thengnabadagi tinareke sum. School college adum punna punna taminare. Holiday leibada yumthokpagi mahut ibani mafam mapam pambada koibadum chatle. Masu yumda thokningdi, aisu yumda thokningdi. Ibani gi family di sel loina paiba. Aduna paisa gi di awatpa mata leitre. Chatningba koiningbada. Adubu magi munga aigi munga se yamna yanadi. Yeknabani haidana lei. Makhoi gi family nasu aikhoi gi family bu nungshide. Chap manana aikhoi gi nasu. Amadagi amana hendaba yade haiba wakhalondani moina leinabasi. Aikhoi su tinarakpa matung chahi mukki matung siwa se khangnarakpani. Aikhoi animak haujikti lairik tamba loirabanina yumda thori. Hana leiminaramba mawngsinga do haujikti loina oli masu aisu. Sinthadu ahanba tarambadadi pakna thaoidaba mawngda tarambani. Adubu wari makhagi khawrangba poklaktuna pradenda yengduna wari tarai. Adudi ngasagi nupado nangi namanaba. Nangdi ma kamaina uhuriba. Ngasai aina nang kauba lakpada noini wari sanarambada uye. Adui nupadudi naha noma masu aikhoiromda nanga punna lakradaine. Lakre. Numitugi matungda ibani pau fazana dam phaunakidre. Numituda lakminaba nupido magi secretary ni. Adugi numituda aikhoigi family na nupiduga ega mari leini haina khankre. Adubu madu achumbadi nate. Aina sasengbuda haikidre. Matung thorakadaba mayamda tanbadagi. Aduga hausitawrishina kai. Magi di aise. Magati ne haiba haikraba mali. Aduna magi mapana thaoina na khoi khogi thabakse. Mangonda pahenbani. Aduga chap manana aikhoi ibanasu nupidugi mayokta kayam tawba ngamge haibagi aingonda thabak ase sinabani. Hana dawna mapalamda leikibadi kaidawba. Hanadi lairik tamibani haiduna leibani. Haujikna kaidawbani hairaga ada leidino. Ibani su thorakpadadi hainabani. Kuina leirusi phat amuk changsi haiduna. Adubu amagi mathangdama adum leiridana. Nakhoini haujikti saunaraba. Bredin nokfe tawduna kumlai. Manadi aibu yamna warokiba mali. Mangonda haiduna thokliba mayamse thokdana bahonade haiduna. Aisu kai haina haifam mama khangdraba. Ima ipagi wa ngakpa ngamnaba honagadra. Marupki mari ngakpa ngamnaba honagadra. Ai yana mangauri. Nasana nasabu aduk yamna thajidrido kaigino. Masagi firep ama lepchaba ngamdaba mina haigidaba wahaini nangna hairibadudi. Mapung marai faraba nasagi lokshing matik chana hairaba nangdi nasagi firep nasana lofam thokpani. Nangi na thaubu mingonda sinagi khaliba kaigino. Nasana matanoptana pangthokpa ngamnaba honagadabani. Marupsu marupni punsiga dum loina duna leiradabani kainaba yararoidaba. Punsida marup amagi mafam yamna chawi. Makoi yaudravadi punsi wari mapung phaba haunadi. Aduga ima ipa haibasisu yamna maru oi. Macha ama oina aikhoina makhoigi maning thunganba haibasisu macha oiriba aikhoigi ithawni. Adubu pamdaba lambida namduna chathanbadi phai phatte haibadu bauti aikhoisu khanjaba yaidana. Sinthana adumnaka hairakani haiba thajidabani. Adubu hairakliba waduda Bredin ingangakre. Sinthadu Bredinda mo ansinduna hairai. Nang naingonda wari libagi ayi oiba wado nangonda haibaniko. Khudimang mayoknaduna panthung yawba ngambaduni punsi haribase. Aina haiba nati. Aikhoi pabungna aikhoida tatana haibani. Aisu yamna chumi haina khale. Aduna nangsu thengnaba khudimak mayoknaduna hiram khudimakta mai pakpa ngamnaba honawo. Bredendo ngahak nungsini yenglaba matung nokmi tawduna hairai. Hayeng sulaki sumaina wari sase yabra. Ngamaroi lao chase thengi pabungna ngairamani. Ngahak leikisi kaino. Yaroi ai ngairamani pabungi chaga loludoini lao thengi ba. Ado marak tadi sumaina wari sase ko. Lao mi. Somdana sana office kaning bagi apamba leitri hoidi haidok luraga ngamba thengnaraba matung ngambana tawrakadoriba mayam adugi khanbada ma tasengna office haiba office tu uningba pokhidri. Tauriba thabak asi kariguma manina khanglaklagana kari oiba haiba wakhalsida tasengna akiba mapogla isana. Adubu fanamak oidunasu masagi mathaudi chattaba yadaba oibana tanna office lai. Somdana ngamba nonganbadagi makesemba lepte nahan makhaiga manadaba mawong amada masadu itaw tawbagum tawri.
ꯑꯃꯨꯛꯇ ꯉꯥꯡꯅ ꯀꯧꯅꯗꯕ ꯃꯤ ꯐꯥꯎꯕ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯆꯥꯕꯗ ꯅꯤꯡꯉꯥꯏ ꯇꯧꯒꯟꯈ꯭ꯔꯕ ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯍꯟꯗꯅ ꯆꯥꯊꯣꯛꯏ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯕꯒ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤ ꯁꯦꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯊꯥꯗꯩ꯫ ꯃꯥꯗꯤ ꯃꯩꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯟꯗ ꯉꯥꯎꯕꯅꯤ꯫ ꯑꯩꯕꯨ ꯐꯩꯖꯣꯝ ꯑꯣꯏꯅ ꯁꯦꯠꯂꯒ ꯆꯠꯁꯤꯔꯅꯦ? ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯀꯥꯏꯌꯦꯅ ꯁꯥꯎꯔꯛꯇꯣꯏ ꯖꯥꯠꯂꯥ? ꯀꯦꯖꯨꯑꯦꯜ ꯑꯣꯏꯅ ꯁꯦꯠꯂꯒ ꯏꯆꯝ ꯆꯝꯅ ꯆꯠꯂꯁꯤꯔꯅꯦ ꯑꯩꯕꯣ? ꯐꯣꯔꯃꯦꯜ ꯃꯌꯥꯝ ꯃꯔꯛꯇ ꯀꯦꯖꯨꯑꯦꯜ ꯁꯦꯠꯂꯦꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯐꯔꯦꯁꯦ, ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯂꯒꯦ꯫ ꯀꯔꯤ ꯀꯂꯔꯅ ꯐꯦꯚꯔꯦꯠ ꯑꯣꯏꯕꯅꯣ ꯈꯪꯗꯦꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ꯫ ꯉꯥꯡꯅ ꯉꯥꯡꯅ ꯋꯥꯏꯠ ꯀꯂꯔꯒꯤ ꯍꯥꯏꯅꯤꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯤꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯊꯛꯇ ꯕ꯭ꯂꯦꯛ ꯀꯣꯠ ꯑꯃ ꯃꯁꯥ ꯅꯥꯟꯅ ꯂꯤꯠꯁꯤꯜꯂꯤ꯫ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯜ ꯄꯦꯟꯗꯨꯃꯒ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯆꯤꯜꯂꯤ꯫ ꯁꯪꯂꯞ ꯇꯧꯅ ꯃꯥꯏꯗ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯁꯝꯆꯦꯠꯇꯨꯅ ꯅꯤꯡꯊꯤꯅ ꯍꯥꯠꯂꯒ ꯇꯨꯡꯗ ꯄꯨꯂꯞ ꯄꯨꯔꯛꯇꯨꯅ ꯔꯕꯔ ꯑꯃꯅ ꯃꯁꯥ ꯅꯥꯟꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯂꯣꯏꯕꯒ ꯈꯣꯡꯎꯞ ꯊꯝꯐꯝꯗꯒꯤ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯂꯦꯗꯔ ꯁꯨꯁ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯇꯣꯡꯂꯕ ꯃꯇꯨꯡ ꯊꯧꯔꯛꯏ꯫ ꯃꯥꯅ ꯊꯧꯔꯛꯄꯗ ꯄ꯭ꯔꯦꯝꯗꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕꯕꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯁꯥꯔ, ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯀꯦꯕ ꯃꯥꯜꯂꯤꯗ꯫ ꯑꯗꯣ ꯈꯨꯗꯥꯡꯗꯨꯗꯤ ꯈꯔꯤ ꯋꯥꯠꯄ ꯃꯥꯜꯂꯤ꯫ ꯐꯨꯔꯤꯠꯇꯨ ꯇꯥꯈꯠꯇꯨꯅ ꯐꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯏꯠ, ꯊꯦꯡꯛꯁ ꯄ꯭ꯔꯦꯝ꯫ ꯅꯪꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯒ ꯆꯠꯂꯝꯃꯅꯤ꯫ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯨ, ꯑꯩ ꯀꯨꯝꯃꯛꯑꯒꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯉꯁꯥꯏ ꯁꯤꯒꯦ ꯈꯟꯅ ꯊꯅꯝꯕ ꯒꯥꯔꯤꯗꯨ ꯂꯧꯗꯨꯅ ꯁꯤꯖꯤꯜꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯄꯔꯐ꯭ꯌꯨꯝ ꯈꯔ ꯈꯨꯗꯥꯡꯗꯨꯗ ꯐꯠ ꯐꯠ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯃꯤꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯌꯦꯡꯂꯒ, ꯕꯦꯁ ꯑꯣꯐ ꯂꯛ ꯗꯤꯌꯔ, ꯅꯪꯉꯣꯟꯗ ꯀꯦꯜꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯈꯥꯗ ꯀꯨꯝꯂꯛꯄꯗ ꯄ꯭ꯔꯦꯝꯅ ꯒꯥꯔꯤ ꯑꯦꯔꯦꯟꯖ ꯇꯧꯕ ꯂꯣꯏꯔꯝꯂꯤ꯫ ꯉꯝꯕꯁꯨ ꯒꯥꯔꯤꯗꯨ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯅꯤꯡꯊꯣꯏꯗꯨ ꯋꯤꯜ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯅꯨꯄꯤ ꯑꯃꯅ ꯏꯟꯗꯨꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯨꯡꯉꯣ, ꯑꯝꯇ ꯉꯥꯏꯈꯨꯑꯣ꯫ ꯃꯨꯠꯇꯨꯅꯗꯤ ꯅꯨꯡꯉꯥꯏꯔꯕꯅꯤ, ꯑꯁꯨꯛꯄ ꯃꯁꯛꯇꯤ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯃꯣꯝ? ꯅꯣ, ꯏꯃꯥ ꯍꯥꯏꯕ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯤꯟꯊꯣꯏꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯏꯃꯥ ꯀꯧ ꯀꯥꯏꯅ ꯍꯥꯏꯔꯛꯀꯦ? ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯃꯤꯡꯒꯧꯒ ꯀꯧꯔꯛꯏꯁꯤꯕꯣ ꯅꯪꯅ? ꯏꯠꯁ ꯁꯦꯝ, ꯏꯃꯥ ꯑꯣꯔ ꯃꯣꯝ, ꯏꯠꯁ ꯁꯦꯝ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯍꯌꯦꯡꯗꯤꯅꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯝꯇ ꯂꯧꯁꯤꯜꯂꯨꯔꯅꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯩ ꯂꯩꯔꯒꯦ? ꯍꯌꯦꯡꯁꯦ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯇꯥꯕꯅꯤ꯫ ꯅꯪ ꯗꯦꯗꯤꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯕ ꯆꯠꯀꯗꯕꯅꯤ꯫ ꯅꯣ, ꯗꯦꯗꯤ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯏꯄꯥ ꯍꯥꯏꯒꯗꯕꯅꯤ꯫ ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯣꯀꯦ, ꯑꯩꯅ ꯑꯣꯀꯦ ꯇꯥꯍꯜꯂꯒꯦ꯫ ꯆꯧꯈꯤꯒꯦ ꯑꯗꯨꯗꯤ꯫ ꯕꯥꯏ ꯃꯣꯝ꯫ ꯅꯠꯇꯦ, ꯏꯃꯥ ꯍꯥꯏꯕ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯂꯤꯟꯊꯣꯏ ꯄ꯭ꯔꯦꯝꯗ ꯍꯥꯏꯔꯛꯏ꯫ ꯄ꯭ꯔꯦꯝ, ꯒꯥꯔꯤꯗꯨ ꯌꯦꯡ ꯊꯧꯀꯣ꯫ ꯍꯣꯏ ꯃꯦꯗꯥꯝ꯫ ꯃꯈꯣꯏꯅ ꯑꯣꯐꯤꯁ ꯌꯧꯔꯛꯄꯗ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯍꯥꯏꯖꯤꯟꯗꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯅꯍꯥꯟ ꯃꯈꯩꯒꯨꯝ ꯉꯁꯤꯁꯨ ꯁꯅꯥꯗꯨ ꯃꯥꯒꯤ ꯗꯦꯛꯁꯇꯨꯗ ꯐꯝꯗꯨꯅ ꯂꯦꯞꯇꯣꯞꯇꯨꯗ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯧꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯃꯟꯈꯤꯕꯅ ꯉꯝꯕꯅ ꯂꯥꯛꯄꯗꯨ ꯃꯥ ꯈꯪꯗ꯭ꯔꯤ꯫ ꯉꯝꯕꯁꯨ ꯃꯥꯅ ꯂꯥꯛꯇꯨꯅ ꯂꯦꯞꯂꯒ ꯁꯅꯥꯅ ꯍꯟꯅ ꯌꯦꯡꯉꯛꯇꯕꯗꯨꯗ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯕꯒꯤ ꯃꯍꯨꯠ ꯁꯅꯥꯒꯤ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ, ꯑꯗꯨꯒ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯅꯥꯗꯤ ꯈꯪꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄ꯭ꯔꯦꯝꯅ ꯁꯅꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯦꯗꯥꯝ, ꯑꯩꯈꯣꯏ ꯁꯥꯔ ꯂꯥꯛꯑꯦ꯫ ꯁꯅꯥꯁꯨ ꯐꯠ ꯅꯣꯟꯈꯠꯂꯛꯄꯗ ꯉꯝꯕꯅ ꯃꯉꯣꯟꯗ ꯁꯨꯛꯇꯨꯅ ꯌꯦꯡꯂꯒ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯧꯔꯛꯏ꯫ ꯁꯥꯔ, ꯁꯣꯔꯤ ꯁꯥꯔ꯫ ꯉꯝꯕꯗꯨ ꯃꯉꯛꯇꯨ ꯐꯠ ꯐꯠ ꯑꯃꯨꯛꯇꯪ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯉꯝꯕꯅ ꯆꯪꯈꯤꯕꯒ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯒ ꯄꯤꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯁꯦ ꯁꯥꯔꯁꯤ ꯌꯨꯝꯗꯒꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯛꯄꯅꯤ꯫ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯃꯦꯗꯥꯝꯅ ꯁꯥꯔꯕꯨ ꯌꯨꯝꯗꯒꯤ ꯂꯧꯕ ꯂꯥꯛꯄ ꯍꯦꯛ ꯇꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯨꯃꯥꯏꯅꯒ ꯃꯨꯠ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ꯫ ꯃꯦꯗꯥꯝ ꯎꯕꯒ ꯄꯤꯁꯨꯝ ꯁꯛꯆꯤꯜꯂꯛꯄꯗꯨꯗ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯁꯣꯝꯗꯩꯁꯨ ꯊꯕꯛ ꯑꯃ ꯇꯧꯕꯗꯨꯗ ꯎꯍꯧꯗ꯭ꯔꯤ, ꯑꯗꯨꯏꯅꯤ꯫ ꯑꯗꯣ ꯃꯦꯗꯥꯝꯅ ꯁꯥꯔ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯈꯤꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯍꯪꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯕ꯫ ꯅꯣꯡ ꯅꯤꯅꯤ ꯑꯩ ꯑꯌꯨꯛꯇ ꯊꯕꯛ ꯈꯔ ꯆꯤꯟꯕ, ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯑꯔꯣꯏꯒꯦ ꯐꯔꯛ ꯇꯥꯔꯅꯤꯅ ꯍꯥꯏꯔꯕ꯫ ꯑꯣ, ꯃꯦꯗꯥꯝꯅ ꯉꯥꯡꯅꯔꯒꯅ ꯈꯔ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ, ꯑꯇꯩꯅ ꯍꯥꯏꯕꯗꯤ ꯏꯆꯪ ꯆꯪꯗꯦ꯫
Yare Prem, chalo, Ningthouja. Hoi madam, ai chacharage. Prem na chatkibaga sanadu ngasigi sadul yauraba tablet tu puduna ngambagi ka manungda changlai. Mana changlakpada ngambadu magi chairda famlamdi. Lairik thambal rek lairiba adomda chattuna karino ama kanni yengduna lairami. Sanasu adomda changsinduna kaurai. Sir, ngasigi sadul. Ngambana onthoraktuna sanadi yengduna khumlai. Kaino, paangna changakti na ngaside. Premga wari saraga lairaba kay yenginu sir. Manipurgi history yawba lairik yawbrani yengamani. Masida lairiba lairik sidi business ga related oiba ngaktani. Sir na Manipurgi history paningagadi ai pige. Sir bu maitai mayek paba thokbra. Ngamba ikaibagi maongda mamittu koyot otuna khumlai. Hai ti dudi. Bengali de hebro dudi sir. Adusu haiti. Sir, English da iba laibadi laiyebu mayek singna ibadi Bengali dani hena laibani. Bengali dagi maitai mayek don thokpasu yamna laire huzikti. Ado, sir na amta khangdrabanina English da iba oina ai thirage. Masi haiduna makuta pariba phone adu lokthokduna kanadanoma call tawnaba tawbadu ngambana makut faduna khami aduga hairai. Yare, ai adum lairage. Nangna mo hairano. Yani sir, ai adum haige. Yare ba, ai adum lairage ba. Sanadu ngambana pariba makuttu tapna satokduna mamittu atopamdi yengduna hairai. Sir na thiba phangdrakanda aingonda haibiro adudi. Wadu haiba loibaga sanadu mamai leiduna thoki tawi ngambana makut khudangdu fatlamduna faraga. Ngaiko, kaino, chatlaga hairo. Sanadu makutu fat satokduna mi ukibra haibagi matawgumna koina yengduna khumlai. Sir, adumai tawbigano mase office ni. Ngambadi kaisu thausaduna khumlai. Kaidorage office oiraga mi kanamta ubusu natabasiba. Sir, atopa staff singna ukrabadi sir da thamba respect handarakani. Aduna sumaina tawbigano. Ngarang hainaki bawaduga nangna ngasi tawrisiga chanaba khra watro. Kanano, nangna kirise. Sir, aina kidaba kanasu leite. Mayamdagi hena kiribadi sir ni. Tawriba thabakse yamna chumdaba thabakni. Sir su khongfamdo handokpiyu. Aisu mitna phawba mafamdada yengjarige. Kainoda, ngarang tadu fazana hainakraga haujina amu ngamara haisiba. Aidi ngamoiko, mi aidi harau lakcharaga. Ahingase tumba yaba nate khangaba. Phagi tawbigano sir. Kanana phagi tawbani hairagi nangoda. Aidi phagi tawkiba leite. Asingma ngaktani aina hari mem sidi. Hairuba yadaba ngangiba khudingi khumlakliba mawongduda sanawadu maka samthaba talakli. Khumdabi thokinaba tawbadu ngambana muksu mamangda thachinduna khamlai. Ngaiko, nang mapanda kai thabak lehoge. Kaigino sir. Makada akhoi office manakta park am lebido. Aduda ibani ngahak chalusira. Kana unadawba lege sir. Kana sunaroida. Nanga wari sum sarusirana haibani. Sir gi table matakta aina file khara thanambani. Adu amukta recheck tawbiyo. Aduga sir gi sign tawgadaba file ahum amaga yahawbani. Madu matanga tawbiramo. Ngambadu mamitu matakta onkhatuna sorama sangna kamthorai. Sanasu makha taraduna hairai. Aduga sir, hayeng sai office lecturer gi haigi tawbani. Ngamba ingakngakna khangningba amaga loinana hanglai. Kaige. Hayeng sai aruba thaba machatkadaba mi khara sunarakadaba adugini. Adudi ai amuk thokjarage sir. Wasi hairamnaga sana thokre ngambaso hojikta ningsinglai ngasai mamana hayeng thabak ama lei haikibado. Somda inadi masu chaluse haige khalaga yaroidaba. Aibo hayeng sibu aikhoi imagi thabak sinataba magi matungaini inarasirane. Blind date ka chatboiramadi kamai tongne de. As yam chaktikna khangadorida.